खरगी मतुंग मखोइना चटलिबा मफमदुसु यौसिलक्ली चिंग लंबीनी वासु वानरी अदुबु महौसा लाइरिंबी महाकी फजबसिंग असि उरगा खरा मखैदि पुकनिंग वाखल इंथरमी फोन नेटवर्कसु कया फंगलमदे कैफा कोन तपने यांगकोई सनादा फोन तौरगे हाइना खलम्मी खुन अदुगी बिलेसिपना चिंगबना मखोइबु ngaiduna leirami मखोइ उबदा हराउना चंगसिनरी मयामदुगी सीनियर दुगा खुद सोकनादुना वारी वाताई तौवी बिलेसिप अदुना हाइरी मयाम लाकपसे यामना नुंगाइरी चंगसे असुमना मयाम पुलपदु चंगमिनरी खुन अदुगी मियाम सिंगदु हराउ हराउ लोइना थोकनरी असुमना खुंजा सिंगना मखोइ मयामना लेगदब मफमदु फाउब थिलक्लमी मफमदु यामना नानसु सेमी खुंजा सिंगना अंगम अंगम पुथोकनरगा सेमगत छागतपनि हाय बिलेसिपना मयाइदना लंपाक मचा अमा अदुदना मैजाउ थारगा मयाम फमफम अमसु लैरी लोकदगी इसिंग चेंथरकपगी मखोलसु ताई उचेक ओयागी खोंजलदुगा बस अदुसु लंपाक अदुदा खामलरी हेल्थ कैंप प्रोग्रामसु मफम असि मक्तदा अदुमक पांगथोकप यारनी लैसाबी मचा कयाना समदा पोचै हापतुना चटखिबदु नोंसाबा महाकना फोनदा फोटो नमसिल्ली कैफादी नेटवर्क कागदब मफम थीरगा यांगोई सनादा फोन तौनब होटनरी नोंसाबा संगसिलक्तुना हाइरी एदी स्वाइदे सुम लेहौरगे कैफा वा ngangne yengबदमक येंगई करी मिट येंगना बोंधवा फोन पाइबिरक्त्रब नंगबो अहिना नतेको नरम चतुननी नंगोंदा पुलप ताइसिलाउ हाइब्रा होजे डॉक्टर इबोंग सिंह असि चानबसि क्राइ थंबियोरा नुपा अनिमक ओंथोगा येंगई नुपी अदु यामना अंगांग ओइरी मखोइ जातिगी फिसोलदुगा कयादि फजरी नोंसाबदि तुमिन अदुम येंगदुना ले कैफाना ओइना यानी चन एंगोंदा पिरमो अंगांग नुपी मचादु नोकफेट तौरगा पुरक्लिबा पोतु पिरमगा चटख्रे तुंग ओंथोरक्लगा अमुक्तंग येंगमगा थुना चटख्रे नोंसाबना अइगी थमै हुरानख्रे ताउ अम्दा तानरगा लौबी हो कैफा नोकलगा यवोंग इलगा लेहौरना अदुमना लैरिङै कैफागी फोनदु रिंग लाकपदुदा कनानो हाइना येंगी मिकुप खरगी ममांगदा फोन तौगे तौरम्बिदुना तौरक्पा ओइरम्बदुदा कैफा थुना फट पाइखटली यांगोई सना तपलपना हेलो दादा ताब्रा ताई यौरबा कयाम कोइरगे यौबा ngayhak oire mayamga wari watai tawduna leiruri leifam jakfam su ningthina semame hello dada kari haibano tadre ngayhak oire haibiyauba oh dada phare dudi ai muk thamage ningthina leibiyu ko kangnaga chikani dada na tekta kaidana mafam sida halakpada kana gombi amana wana ngai hauri haibasi khak ningsingbiyo कैफा करी खुमसिगे खलिङै यांगोई सना फोन दु फट कक थटखि कैफा सु करीगुम्बा वहाई अमता हाइखिद्रे खन्ना लेहौई नोंसाबना करीनो बंधुआ नुपी मथंदा nganghalaga dum thamankhridobo ओइररोय ना तो कैफा अवाई अकुम तौरमदबी मयाम लैरिबा मफम दुदे चटख्रे नोंसाबा मथंता इंचिनबा अमा याउद्रदि सुकचत चटलरोय अनिसे हाइस इंचिला इदा असी हाइदुना मासु मयाम लैरिदुदा लाक्ले यांगोई सनादु कैफागा वारी सानबा लोइरगा मखा कुमक्पदा ख्वाइंगम्बदु पलंगाकपा मपा मचागा वारी सानदुना लैरमिदु उबदा थंगलम मखोंथांग चपलेबगा येंगी पलंगाकपदु ख्वाइंगम्बगा वारी सानरम्बदगी यांगोई सना लेपिदु उबदगी हौगतलगा लाई मपा अनीदुदि हराउना वारी साना हौवी पलंगाकपना सना यांगोई सनाना नंगला इंगै वारी सागदबा खरदा साउरसे यांगोई सनादो अदो हाइरमगा मपानदा थोखि पलंगाकपसु मतुंगदा इनरई यांगोई सना ममाई लैसिलाअगा हाइरई अहनसिंगना सिलाइबा लुहोंबगी थौरांगसे नंग यारकनुदा पलंगाकपा यारओइदबगी मरमना करिगे ऐसे वारोइ पटपुख्रबिनी कैसु नतबा मरमदुगे करिनो नंगना nganglido वारोइ पटपुख्रबि नुपि अमबु पुमनमक यानबा अमगी मखा पोली अदुबु अइनदि यादे
Nangna yadraga kari tawne nupanadi yari. Yanggoi sana sauningba phawra'ammi. Maya krak chiksilaga hairi'i. Aise nupini haiduna karisu tawba ngamloi khalibada. Aina irenjana hairingai khongpham handokhau yadrabanina ikaiba khangdribana maido. Choppa ikaiba nangba taridana. Asi hairamaga imungda amuk phat changki. Madhau leitabagi chakliba thawai si phawba ingthahanba ngamdri. Chaina makhal kaya amana ngaiduna leirami. Khangbigadaba nupa mahaksu khangbida yanggoi sana mahakti khambi maithakta thangat pirabi lem leigumle. Yanggoi sana wa amata nganglamde mathakta thuna kakhatki. Khwai ngambana palngakpada hairi'i. Kari wari di sanaraba. Hanadagi su khangna tinabanina sagadaba wari di thoidokpa leiramaroida. Palngakpana. Luhongbase. Nupi masani yade hairisi. Khwai ngamba noklambadu sakpham khangan hanjilaga hairi'i. Ma masamagna adumak haibra. Luhongbase. Nupina yadradi to'ase. Mana yadaba yabra. Namdana aina hongani. Shyamrasna amuk. Tungda amasu ikai nagadaba oirabadi. Ngalinga shida wase. Lushil hobana paroidra. Angang singi wapamsi mai pagdrabaso. Nang aigi marup oibagi marishidi adumak lingdana laikini. Khwai ngambana. Aina haikiba wa ngasi phawba kairaktre. Aduna luhongbasi sukaibi yaroi. Ai lalit kumbagi machada icha pibadu pamdene he. Adubu wapamsi ai amadi yanggoi sanagi oiba wani. Hayeng mana aigi nakta namdana laikiba thoglaba. Masana pamjadaba thabak tawbi haiduna masana masabu. Khwai ngambana. Madudi magi maraibakni. Aigidi mabu aigi mitmangshidagi thuna lapna thamkiba pami. Palngakpa mapa machasu haifam ama khangdaba haidu oirammi. Adumna leiringai mathakdagi potchai thugaiba langkhaibagi makhol tarakpaduda wari sanarambadu chap lepi. Shyamras ka palngakpagasu asti numitang ngana laklage hairamaga chatkre. Khwai ngambadu machanupigi manakta chattuna themlubasu tawde. Churuk machai ama thaklaga sofaduda phammaga lei. Kuidi yanggoi sana luggage amaga thoglai. Khwai ngambana. Hey, karaidana. Aina chatningba mafamda. Chango, nangi kada. Aiba wayam na nganghangano. Aina changdrabadi. Ai nangwanda wa anirakana nganglaga isagi energy manghanba pamde. Amuktang ngangbada bab daba yari. Chango, nangi kada. Aise, nakhoina phamu hairaga phamma. Lepo hairaga na lepa. Kapuna usaw hairaga chatpa hanglainade. Khwai ngamba sauna makhutu thangalakpani. Yanggoi sana mong hadana hairi'i. Aigi hakchang sida dakpham ama hek leiba matamda property ki 10% da adu mangjakhiba tabani. Khwai ngamba makhutu thak niklaga thangthaki. Nakutta subdictionary haiduna aranba mong decision agi khangano. Satrang sanabase nakhoina ingonda horakpani. Hobudi nakhoina hokrabaso Luchinbade aina Luchingani. Oh, aduga yumse thadoga chatkadabase ainate. Noini. Asi hairamaga yanggoi sana khwai ngambada noksilamaga kakhatki. Magi ka hek yobaga sanaringbina phone tawrakpaduda. Hello. Sana nang thokla aba. Ai laktre. Karigya kaidawre. Aina karigi miki thi oina chengani. Chopa ikaiba nangbada yamna pamlabanina makhoigi apambada ai piramkhige. Sana nangna leiridu narakni. Matam leiringai thoklak hobana achumba khongthang oigani. Ai khangi sanarimbi nangna aigidama kayang wabi haiba. Adubu aina yumsi thadoktuna chelakba haise. Ai lanpham sidagi kiduna chenkhiba oina thokani. Sana nangi natungda ai ama leiri haibase khawganuko. Ai amuk thamage. Asumna phone du thamnaraga sanarimbi mamai lei thoklakpada jinglen leptuna leirambaduda ikhang khangi. Tha mangagi suspend order thokraba mana ngasi mafam sida amuk sanarimbi thaidoklaga chatke tawbaduda jinglenda. Aina nangbu unagi haiduna laklaga. Sanarimbi chaplepi aduga. Aiga unadawagi maram sina kari. Kayarakno. Aina nangwanda pau phawna bhotnarise. Nangge duguma kok chakpa manba wangangdo tawrakano. Nangbu nungsirubana angawba uli. Sanarimbi noklaga.
ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯗꯨꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯄꯥꯟꯕ꯭ꯔꯣ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯆꯠꯀꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯔꯤꯡꯕꯤ ꯆꯠꯀꯦ ꯇꯧꯕꯗꯨ ꯆꯤꯡꯂꯦꯟꯅ ꯊꯠꯂꯒ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯇꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦ ꯁꯅꯔꯤꯡꯕꯤ ꯁꯥꯎꯅ ꯆꯤꯡꯂꯦꯟꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯅꯨꯄꯤꯅ ꯊꯧꯋꯥꯏ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯕꯤꯔꯕꯁꯨ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯃꯒ ꯁꯅꯔꯤꯡꯕꯤ ꯆꯠꯈꯤ ꯆꯤꯡꯂꯦꯟ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄꯜꯉꯥꯛꯄꯒ ꯁ꯭ꯌꯥꯝꯔꯥꯖꯀꯗꯨ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯄꯥꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯍꯧꯔꯤ ꯅꯨꯄꯤ ꯃꯁꯥꯅꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯤ ꯄꯜꯉꯥꯛꯄ ꯈꯨꯃꯛꯇꯦ ꯋꯥꯈꯜ ꯑꯃꯗ ꯒꯥꯔꯤꯗꯨ ꯊꯧꯔꯤ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯕꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯀꯩꯐꯕꯨ ꯈꯪꯕꯗꯒꯤ ꯄꯜꯉꯥꯛꯄꯕꯨ ꯈꯪꯕꯅ ꯍꯦꯟꯕꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯄꯥꯝꯗꯕ ꯍꯥꯏꯁꯤꯅ ꯄꯨꯝꯅꯃꯛ ꯅꯝꯍꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨ ꯍꯦꯜꯊ ꯆꯦꯛꯑꯞꯀꯤꯗꯃꯛ ꯂꯥꯛꯅꯔꯝꯃꯤ ꯂꯥꯛꯂꯤꯕ ꯗꯣꯛꯇꯔ ꯃꯉꯥꯗꯨꯅ ꯃꯈꯣꯏꯒ ꯆꯥꯟꯅꯕ ꯄꯦꯁꯦꯟꯠꯁꯤꯡꯗꯨ ꯌꯦꯡꯅꯔꯤ ꯀꯩꯐꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯂꯌꯥꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯐꯥꯗ ꯆꯥ ꯀꯞ ꯑꯃ ꯄꯤꯔꯛꯏ ꯅꯣꯡꯁꯥꯕꯁꯨ ꯃꯥꯒꯤ ꯄꯦꯁꯦꯟꯠ ꯌꯦꯡꯅ ꯃꯂꯌꯥꯗ ꯌꯦꯡꯉꯛꯏ ꯂꯟꯆ ꯕ꯭ꯔꯦꯛ ꯃꯇꯝꯗꯨꯗ ꯂꯥꯛꯃꯤꯟꯅꯕ ꯅꯟ ꯁ꯭ꯇꯥꯐ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯝꯇ ꯅꯝꯁꯤꯗꯅ ꯃꯌꯥꯝ ꯀꯩ ꯀꯥꯏꯒꯦ ꯃꯌꯥꯝꯗꯨ ꯌꯥꯏ ꯍꯥꯏꯅꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯐꯝꯅꯔꯝꯃꯤ ꯅꯣꯡꯁꯥꯕꯗꯨ ꯀꯩꯐꯥꯒꯤ ꯅꯥꯀꯟꯗ ꯐꯝꯒꯦ ꯇꯧꯕꯗꯨꯗ ꯃꯂꯌꯥ ꯍꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯡꯁꯥꯕ ꯃꯃꯤꯠ ꯄꯩꯅ ꯍꯦꯛ ꯌꯦꯡꯉꯤ ꯑꯎꯕ ꯃꯤꯅꯒꯗꯤ ꯀꯩꯐꯥ ꯃꯥꯒꯕꯨ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯑꯃ ꯁꯣꯏꯗꯅ ꯈꯟꯕꯤꯔꯒꯗꯕꯒꯤ ꯐꯤꯕꯝꯅꯤ ꯐꯣꯇꯣ ꯅꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯤꯒꯤ ꯂꯩꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕ ꯑꯃ ꯌꯦꯡꯗꯈꯩ ꯐꯣꯇꯣꯗꯨ ꯅꯝꯕ ꯌꯥꯕ ꯈꯔ ꯅꯝꯁꯤꯜꯂꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯡꯗ ꯍꯪꯕ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯍꯦꯛꯇ ꯊꯥꯒꯠꯆꯟꯈꯤ ꯇꯝꯅꯕ ꯐꯥꯎ ꯅꯪꯍꯧꯗꯦ ꯍꯥꯏꯕꯗꯨꯅꯤ ꯃꯍꯩ ꯃꯌꯥꯝꯗꯨ ꯌꯦꯡꯅꯩ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯈꯟꯅꯗꯦ ꯐꯣꯇꯣ ꯑꯗꯨ ꯃꯤꯁꯨ ꯐꯅ ꯌꯥꯝꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔꯁꯨ ꯇꯧꯅꯔꯛꯑꯝꯃꯤ ꯃꯔꯛꯁꯤꯗ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯩꯐꯥꯒ ꯃꯂꯌꯥꯒ ꯊꯦꯡꯅꯔꯒ ꯐꯝꯃꯤꯟꯅꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ ꯈꯪꯅꯤꯕꯃ ꯍꯦꯛ ꯂꯥꯛꯄꯒ ꯃꯁꯥ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯆꯦꯟꯁꯤꯟꯒꯦꯕ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯁꯣꯝꯗꯅ ꯃꯍꯥ ꯆꯟꯗꯥꯟꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯁꯤꯕꯨ ꯐꯥꯒꯤꯗꯧꯅ ꯑꯃꯗꯃꯨꯛ ꯊꯥꯡꯗꯣꯛ ꯑꯃꯗꯃꯨꯛ ꯊꯥꯡꯖꯤꯟ ꯁꯥꯟꯅꯕꯤꯒꯦ ꯈꯟꯕꯤꯔ ꯂꯩꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯋꯥꯆꯦꯞꯇ ꯁ꯭ꯇꯦꯇꯁ ꯑꯃ ꯐꯠ ꯏꯔꯒ ꯊꯝꯃꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯆꯥꯒꯣꯏꯅꯨꯡꯗ ꯏꯗꯨꯝ ꯁꯥꯠꯆꯒꯦ ꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯕꯤꯙꯤꯅ ꯀꯔꯤꯕꯨ ꯇꯝꯕꯤꯔꯝꯂꯤꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯎꯕ ꯉꯝꯗꯦ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯦꯁꯦꯖ ꯃꯅꯝ ꯂꯥꯛꯁꯤꯜꯂꯤ ꯁꯅꯔꯤꯡꯕꯤꯅ ꯀꯥꯟꯅꯗꯕꯗ ꯀꯣꯛ ꯁꯥꯗꯅ ꯂꯩꯔꯅꯨ ꯅꯨꯄꯤ ꯊꯣꯛꯎ ꯀꯔꯤ ꯇꯧꯔꯤ ꯅꯪ ꯍꯤꯡꯒꯣꯟꯗꯨ ꯁꯝꯕꯜ ꯅꯤꯡꯊꯤꯅ ꯈꯥꯖꯤꯜꯂꯨ ꯁꯟꯅ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯗ꯭ꯔꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯦꯁꯦꯖꯇꯣ ꯍꯜꯂꯝꯗ꯭ꯔꯦ ꯂꯥꯏꯛ ꯑꯃꯈꯛ ꯅꯝꯃꯝꯃꯒ ꯃꯊꯪꯒꯤ ꯅꯣꯡꯁꯥꯕꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯇꯣ ꯑꯃꯨꯛ ꯄꯥꯅꯕ ꯍꯣꯠꯅꯔꯤ ꯑꯇꯩ ꯅꯥꯄꯤ ꯁꯥꯂꯛꯇꯅꯕ ꯅꯥꯄꯤ ꯍꯤꯗꯥꯛ ꯆꯥꯏꯊꯣꯛꯑꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯗꯨꯁꯨ ꯂꯥꯏꯛ ꯅꯝꯁꯤꯜꯂꯒ ꯊꯅꯝꯃꯤ ꯀꯩꯐꯥꯒꯤꯁꯨ ꯑꯃ ꯂꯩꯔꯝꯃꯤ ꯃꯦꯁꯦꯖ ꯌꯥꯡꯒꯣꯏ ꯁꯅꯥ ꯁꯥꯎꯔꯤꯅꯦ ꯍꯥꯏꯕꯒꯨꯝ ꯃꯦꯁꯦꯖ ꯑꯗꯨ ꯀꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯑꯃꯒꯤ ꯑꯣꯏꯅ ꯌꯦꯡꯉꯤ ꯄꯜꯉꯥꯛꯄꯅ ꯂꯩꯈꯜ ꯁꯨꯅ ꯁꯥꯠꯄ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯁꯥ ꯇꯝꯕꯒꯤ ꯃꯍꯨꯠ ꯀꯔꯤ ꯀꯥꯏꯒꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯉꯨꯔꯤ ꯄꯜꯉꯥꯛꯄ ꯍꯥꯏꯕ ꯔꯥꯁꯤꯀꯪ ꯁꯥꯒꯩꯒ ꯃꯥꯟꯅꯕ ꯆꯥꯟꯅꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯍꯣꯡꯕ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯗꯤꯅꯦ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯔꯅꯨ ꯑꯗꯨꯗꯤ ꯏꯕꯥꯅꯤꯅ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯃꯤꯟꯅꯈ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯃꯃꯜ ꯑꯃꯠꯇ ꯂꯩꯍꯟꯗꯕꯗꯨꯗꯤ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯀꯔꯤ ꯅꯪꯅ ꯅꯊꯧ ꯍꯦꯛ ꯂꯩꯇꯈꯩ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯔꯒ ꯍꯧꯖꯤꯛ ꯃꯃꯜ ꯄꯤꯌꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪꯅ ꯇꯁꯦꯡꯅ ꯃꯃꯜ ꯍꯟꯖꯤꯟꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩ ꯀꯔꯥꯏꯗꯩꯅꯣ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯛꯑꯒꯦ ꯑꯗꯨꯒ ꯍꯣꯡꯉꯣ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯃꯦꯁꯦꯖꯇꯨ ꯊꯥꯔꯝꯃꯒ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯣꯟꯗꯨ ꯂꯣꯛ ꯐꯠ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯔ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯤꯡꯂꯦꯟ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤꯕꯗꯣ ꯑꯃꯨꯛ ꯎꯔꯝꯃꯤ ꯑꯩꯅ ꯁꯤꯖꯅꯤꯡꯉꯦꯗ ꯑꯁꯦꯡꯕ ꯑꯁꯨꯛ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯉꯩꯁꯤꯗ ꯍꯨ 8 ꯈꯥꯕ ꯁꯛ ꯑꯁꯤ ꯑꯃꯨꯛ ꯎꯔꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯂꯒ ꯊꯣꯡꯒꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯡꯖꯤꯜꯂꯤ ꯁꯣꯝꯗꯅ ꯃꯌꯥꯝꯒꯤ ꯗꯤꯟꯅꯔ ꯃꯇꯝꯗꯨꯗ ꯀꯩꯐꯥꯒ ꯅꯣꯡꯁꯥꯕꯒꯗꯨ ꯄ꯭ꯂꯦꯠ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯩꯁꯤꯡꯕꯤ ꯃꯂꯌꯥꯅꯤ
ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟꯗꯨꯗ ꯃꯥꯁꯨ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯅꯣꯡꯁꯥꯕ ꯆꯠꯂꯝꯕꯗꯨ ꯂꯦꯞꯄꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕꯗ ꯏꯅꯔꯖꯤꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯁꯤꯒꯤ ꯑꯣꯚꯔ ꯑꯦꯛꯇꯤꯚ ꯑꯣꯏꯕꯤꯁꯤꯅꯕ ꯌꯦꯡꯉꯨꯕ ꯃꯥꯏꯀꯩꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏꯒꯤꯗꯨꯅ ꯀꯔꯤ? ꯅꯪꯁꯨ ꯌꯥꯝ ꯐꯝꯃꯤꯟꯅꯖꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯅꯣꯛꯐꯦꯠꯀꯦ ꯇꯧꯔꯗꯅ꯫ ꯄꯥꯈꯪ ꯑꯁꯦꯡꯕ ꯅꯠꯇꯕ ꯅꯪ ꯄꯥꯈꯪ ꯁꯥꯟꯅꯅꯨꯀꯣ꯫ ꯏꯔꯥꯡ ꯊꯣꯛꯂꯛꯑꯗꯤ ꯕꯦꯔꯥ ꯀꯥꯅꯤ꯫ ꯑꯉꯥꯎ ꯐꯩꯒꯤ ꯃꯑꯣꯡꯗ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯄ ꯅꯠꯇꯕ ꯆꯨꯝꯅꯗꯪ ꯏꯅꯥꯛꯇ ꯐꯝꯃꯛꯑꯦꯅ ꯐꯨꯛꯀ ꯍꯧꯒꯠꯂꯒ ꯆꯠꯇꯥꯔꯦꯅꯦ ꯑꯩꯕꯣ꯫ ꯅꯪꯅ ꯏꯟꯁꯤꯜꯂꯤꯔ ꯑꯉꯥꯡꯗꯨꯁꯨ ꯃꯦꯁꯦꯖꯀ ꯍꯜꯂꯛꯇꯦ꯫ ꯁ꯭ꯇꯦꯇꯁꯇꯁꯨ ꯀꯔꯤꯅꯣ ꯃꯔꯣꯜ ꯌꯥꯝꯅ ꯂꯣꯜꯍꯧꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯏꯁ ꯑꯩꯅ ꯀꯔꯤ ꯏꯟꯁꯤꯟꯗꯣꯏꯕ? ꯅꯕꯨꯛꯆꯦꯜꯗꯤ ꯁꯦꯡꯗꯦ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ꯫ ꯌꯥꯔꯦꯀꯣ ꯃꯤ ꯃꯃꯥꯡꯗꯗꯤ ꯀꯥꯔꯟ ꯇꯥꯔꯛꯀꯅꯣ꯫ ꯆꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯍꯥꯞꯄꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯑꯊꯣꯡꯕꯗꯨꯅ ꯃꯂꯌꯥꯅ ꯍꯥꯞꯄꯅꯤ꯫ ꯅꯣꯡꯁꯥꯕ ꯀꯩꯐꯥꯒꯤ ꯄ꯭ꯂꯦꯠꯇꯨꯒ ꯃꯥꯒꯤꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ ꯃꯂꯌꯥ, ꯏꯟꯁꯥꯡꯁꯤꯕꯨ ꯌꯥꯝꯅ ꯍꯥꯞꯄꯁꯤꯕꯨ ꯑꯀꯛꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯅꯣꯡꯁꯥꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ꯫ ꯀꯩꯐꯥꯒꯤ ꯄ꯭ꯂꯦꯠꯇ ꯍꯥꯞꯄꯤꯕꯗꯨꯒ ꯅꯣꯡꯁꯥꯕꯒꯤ ꯍꯥꯞꯂꯤꯗꯨꯒ ꯌꯦꯡꯅꯕꯗꯁꯨ ꯈꯦꯠꯅꯕꯗꯣ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ꯫ ꯃꯂꯌꯥꯗꯨ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯍꯥꯏꯗꯕ ꯌꯥꯗꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔꯅ ꯑꯣꯏꯅ ꯑꯄꯥꯝꯕꯒꯤ ꯆꯥꯡꯗꯣ ꯍꯥꯞꯄꯤꯔꯣ꯫ ꯀꯩꯐꯥ ꯅꯣꯡꯁꯥꯕꯒ ꯃꯥꯒꯒꯤ ꯄ꯭ꯂꯦꯠꯇꯨ ꯐꯠ ꯑꯣꯟꯊꯣꯛꯅꯩ ꯑꯗꯨꯒ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ꯫ ꯅꯣꯡꯁꯥꯕ ꯃꯇꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯟꯅꯈꯤ꯫ ꯃꯑꯣꯡꯗꯨꯗ ꯃꯂꯌꯥꯗꯤ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯋꯤ꯫ ꯑꯇꯩ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯗꯣꯛꯇꯔ ꯁꯛ ꯐꯖꯕꯁꯦ ꯃꯥꯅ ꯄꯥꯝꯕ꯭ꯔꯥ ꯑꯃ ꯇꯧꯕ ꯃꯥꯜꯂꯦꯀꯣ꯫ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯀꯟꯕꯗꯨꯅ ꯇꯧꯋꯤꯗꯨꯅ ꯀꯔꯤ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯖꯦꯂꯤꯁ ꯑꯣꯏꯔꯝꯅꯤ꯫ ꯅꯨꯄꯤꯁꯦ ꯃꯨꯛ ꯃꯥꯅ ꯄꯥꯝꯕ ꯑꯣꯏꯗꯣꯏꯔꯥ? ꯏꯍꯦꯔꯥ ꯑꯗꯨꯗꯤ ꯃꯥꯟꯗꯦꯗ꯫ ꯗꯣꯛꯇꯔ ꯁꯛ ꯐꯖꯕꯁꯤꯅ ꯄ꯭ꯂꯦꯠ ꯑꯣꯟꯅꯕꯤꯔꯒ ꯆꯠꯄꯤꯕꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤꯕꯗꯨꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯥꯝꯕꯁꯦ ꯗꯣꯛꯇꯔ ꯁꯛ ꯐꯖꯕꯁꯦ ꯑꯣꯏꯒꯗ꯭ꯔꯥ? ꯑꯁ ꯍꯩꯅꯗꯦꯍꯦ ꯅꯪꯁꯨ꯫ ꯊꯥꯏꯂꯦꯟꯒꯤ BI ꯗ꯭ꯔꯃꯥ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯅꯪ ꯑꯃ꯫ ꯈꯪꯗꯦꯗ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯊꯥꯖꯤꯜꯂꯛꯄꯁꯤꯗ ꯀꯣꯛꯀ ꯉꯥꯎꯔꯦ ꯑꯩꯁꯨ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯕꯨ ꯑꯣꯏꯒꯗ꯭ꯔꯅꯦ? ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯧꯔꯤꯕ? ꯃꯣꯏ ꯑꯅꯤꯒꯤ ꯈꯨꯠꯇ ꯂꯩꯔꯦꯗꯅ ꯑꯗꯨꯗꯤ꯫ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯋꯥꯔꯤꯁꯤ ꯌꯧꯁꯤꯟꯈ꯭ꯔꯤ꯫ ꯃꯂꯌꯥꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯝꯕꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤ ꯗꯣꯛꯇꯔ ꯅꯨꯄꯤꯁꯦ ꯗꯣꯛꯇꯔꯅꯤꯕꯨꯗꯤ ꯍꯥꯏꯕꯨ ꯃꯁꯛ ꯑꯁꯦ ꯈꯦꯝꯖꯤꯔꯥꯒꯤ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯃꯥꯜꯂꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯣ ꯇꯥꯅꯤ ꯑꯃꯨꯛ꯫ ꯃꯂꯌꯥꯗꯨ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯌꯥꯔꯤ ꯏꯕꯦꯝꯃꯁꯥ ꯃꯤ ꯋꯥ ꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯆꯞꯆꯅꯤꯀꯣ꯫ ꯃꯤ ꯋꯥꯁꯨ ꯈꯔ ꯉꯥꯡꯅꯗ꯭ꯔꯗꯤ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯂꯥꯞꯇꯛꯅ ꯀꯩꯐꯥꯒ ꯅꯣꯡꯁꯥꯕꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯒ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫